Hello, Janebi. Can you talk down? I dinner tawre, Nikki V. Good evening, Kennedy. Ma'am, I ngasi di blog thagala roy. Ngarang dagi mi laitaba khotaba yaubado ando I ngasi blog su namaudre. Adum wakhalda nungaitaba khotaba tawe thabai ngang su thokpagi ko. Ladum aina ngasi do chaba thakpagi uttanaga blog namdo sum ai nungaitaba. Do kitang nung nini se thagala roy ki ran tawbane. Do ma'am kai khange thagat pana phabra thagat tamna phabra dusum haibiro. Hoi yamna adu adai channel budi nate natra. Afaba chinjak chaba hakjang phana leiba adugumbai matangda budi oidana ko aigise. Dui targa sum ma'am dum thagat pana phabra thagalaura thagalakanura du ma'am gi apamado kitang haibiyo. Give me your PayPal man. Your choice ay Sakura Prime. Kaino hai kaha gahajina. Aigi apambado aigi choice do khanbang khangdabagini aduduna dum hangini mayamda mayamgi mod haibam su leidana ko mayamgi thabak tawrabanina adumbadagi wanida kishu kaide thagat pa yai yade do nungai nungai te haibam leidana ko. Thank you. Thon thokpanida ko. Namaste Didi. Namaste bye. Rosni nam sis welo se chak na yam chadraga hinjang na hena chabase weight gain tawroidra chakka hinjanga manana khitang chadoira hai. Rosni yumnam kishumta gain tawroye aina haibado tawbiyo adumaina hana isado phajana charo aduga ahanba hogadaba oitardi 1 week mukti adum phajana adumaina chinjak to chabiro weight loss yam thuna tawningadi chakdumdo tawra chabiro aina yade haiba potto khara follow tawbiro adugi matungda adum numit mari mangani leiraga adum sat adum keno tawse intermittent fasting gumba hapchan taragadi weight loss to hena thuna tawniye. Manorama transformer chakre upai leitre no network as chenu IT yamna che manorama Victoria thagat pa kashum kai dida hoi adumaina budi khalleba ko aina kashu di kai dida ai gi sidi ma'am adum natrane atai to su loi tawnari ada sum amu khangde mi je dum ngang bo su dum yaur idana da ise haibam khangdeba ko dodagi nida thagat che thaw hoi kashu kai de dum ai yenga ga mani sum hangaga duga hayenggumbada yung namasu ay nga simakti na maudre garang su thagat sira thagat lu sira ko sum khalam me duna blog to te na su dum hapa ne garang idam ten mene ba talli dana ko sum ngang pakolok patora so love from India sister. Thank you so much. I'm India Maharashtra. Nang na sunungai ta pa phau bagini mani Victoria sum khangdi wakhandan nupi do naha go oiraga ko angang ne haiba yam nungai ta wanda masaka da u thamoi da yam sokpa da hadi mioi ba jone thaja de na ko leitri khulai ta do thawai jam sak ba hai dare songning ba dare yam angang ne haiba nupi do macha do ke yom de ni wakhal nungai te do
ꯑꯗ ꯑꯩꯁꯦ ꯊꯕꯛꯁꯨ ꯆꯠꯊꯣꯛꯄꯨꯗꯤ ꯆꯠꯊꯣꯛꯑꯦ ꯉꯁꯤꯗꯣ ꯑꯗ ꯁꯨꯝ ꯅꯝꯁꯤꯔꯥ ꯅꯝꯃꯣꯏꯁꯤꯔꯥ ꯅꯝꯁꯤꯔꯥ ꯅꯝꯃꯣꯏꯁꯤꯔꯥ ꯈꯪꯗꯦ ꯑꯁ ꯅꯝꯃꯔꯣꯏꯗ ꯉꯁꯤꯗꯤ ꯕ꯭ꯂꯣꯛꯁꯦꯅ ꯇꯧ ꯑꯩꯅ ꯁꯨꯝ ꯑꯃꯨꯛ ꯍꯪꯉꯛꯏꯁꯤꯕꯨꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯅ ꯑꯗꯨꯝ 90 daysꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯊꯥꯒꯠꯂꯛꯀꯅꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯇꯤꯒꯤ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤꯅꯦ ꯁꯤꯁꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯇꯨꯝꯖꯔꯤꯅꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯔꯣꯁꯅꯤ ꯑꯗꯣ ꯑꯩꯁꯨ ꯍꯌꯦꯡꯗꯩ ꯑꯃꯨꯛ ꯊꯥꯒꯠꯂꯛꯀꯦ ꯑꯩ ꯉꯁꯤꯃꯛꯇꯤ ꯇꯁꯦꯡꯅ ꯕ꯭ꯂꯣꯛꯁꯦ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯥꯏꯚ ꯁꯨꯝ ꯇꯧꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩ ꯁꯤꯗ ꯁꯨꯝ ꯄꯥꯎꯈꯨꯝ ꯁꯨꯝ ꯈꯪꯗꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯒꯦ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤꯅꯤꯗ ꯑꯩ ꯍꯌꯦꯡꯗꯩꯗꯤ ꯊꯥꯒꯠꯂꯛꯀꯦ ꯔꯣꯁꯅꯤ ꯆꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯌꯥꯕ꯭ꯔꯣ ꯑꯗꯨꯝ ꯍꯪꯉꯣ ꯈꯨꯝꯃꯛꯀꯦ ꯀꯩ ꯍꯥꯏꯒꯦ ꯍꯪꯉꯣ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯍꯥꯏꯕ ꯉꯁꯤꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯕꯤꯠ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯗꯥꯏꯕꯦꯇꯤꯁꯀ ꯅꯥꯔꯦꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯅꯣꯔꯃꯦꯜꯕꯨꯗꯤ ꯂꯥꯛꯑꯦ ꯀꯟꯅꯕꯨꯁꯨ ꯍꯣꯠꯅꯔꯤ ꯅꯠꯇ꯭ꯔꯥ ꯗꯥꯏꯠ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯂꯥꯛꯄ ꯃꯇꯝꯁꯦ ꯏꯁꯇ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯖꯟꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ ꯆꯦꯗꯤ ꯋꯦꯠ ꯌꯥꯝꯅ ꯍꯟꯕꯗꯤ ꯃꯥꯟꯗꯤꯌꯦ ꯀꯪꯕ ꯃꯥꯜꯂꯤ ꯌꯦꯡꯕꯗ ꯑꯩꯁꯦ ꯃꯥꯏꯁꯨ ꯌꯥꯝꯗꯤ ꯆꯥꯎꯕꯅꯦꯕꯀꯣ ꯔꯣꯁꯅꯤ ꯑꯗꯨꯒ ꯑꯩ ꯋꯦꯠ ꯌꯥꯝ ꯍꯟꯕꯗꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩ 62ꯗ ꯂꯩꯔꯝꯕꯗꯒꯤ 52 ꯂꯥꯛꯑꯒ ꯍꯟꯗꯛ ꯑꯃꯨꯛ ꯈꯤꯇꯪ 50 ꯍꯥꯏꯗꯤ 1 years ꯃꯃꯥꯡꯗꯅꯦ ꯑꯩꯁꯦ ꯋꯦꯠ 62 ꯂꯩꯔꯝꯕꯗꯒꯤ 52ꯗ ꯂꯥꯛꯑꯒ ꯑꯩꯁꯦ 10 yearsꯁꯦ 10 kgꯁꯦ ꯍꯟꯊꯔꯦꯕꯀꯣ ꯍꯟꯊꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯑꯃꯨꯛ ꯍꯟꯗꯛ ꯑꯃꯨꯛ ꯑꯩꯅ ꯕ꯭ꯂꯣꯒꯤꯡ ꯍꯧꯔꯛꯏꯁꯦ ꯁꯤꯁꯦ ꯑꯩꯁꯦ ꯁꯨꯒꯔ ꯑꯃꯨꯛ ꯍꯥꯏꯒꯠꯂꯒ ꯑꯃꯨꯛ ꯈꯤꯇꯪ ꯑꯃꯨꯛ ꯋꯦꯠ ꯒꯦꯟ ꯑꯃꯨꯛ ꯇꯧꯈꯠꯂꯦꯕꯀꯣ ꯑꯗꯨꯗꯒꯤ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯀꯪꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯑꯩ ꯕ꯭ꯂꯣꯛꯇꯁꯨ ꯍꯥꯏꯕꯅꯦꯕ ꯑꯩ ꯌꯥꯝ ꯀꯪꯕꯗꯣ ꯇꯜꯂꯦꯅ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯇꯧꯋꯦꯕꯀꯣ ꯑꯩ ꯆꯥꯕꯁꯦ ꯑꯗꯣ ꯑꯩ ꯋꯦꯠ ꯀꯛꯊꯕꯩꯗꯤ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯑꯗꯨꯝ ꯆꯞ ꯆꯥꯖꯔꯦꯗ ꯌꯥꯝ ꯀꯪꯕ ꯄꯥꯝꯗꯦꯅꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯌꯥꯝ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯌꯥꯝ ꯀꯪꯕꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯞꯆꯜꯂꯒ ꯌꯥꯝ ꯈꯪꯗꯦ ꯌꯥꯝ ꯊꯤꯖꯤꯟꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯇꯟꯗꯅ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒꯤꯅꯤꯗ ꯑꯩ ꯅꯪꯅ ꯍꯥꯏꯖꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯈꯠꯄꯤ ꯂꯩꯔꯦ ꯔꯣꯁꯅꯤ ꯋꯦꯠ ꯌꯥꯝꯅ ꯍꯦꯟꯕꯗꯤ ꯃꯥꯟꯗꯦ ꯑꯩ ꯋꯦꯠꯇꯣ ꯌꯥꯝ ꯍꯦꯜꯂꯝꯃꯦ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣ 62 ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯣ 53 ꯑꯃꯨꯛ ꯂꯩꯔꯦ ꯑꯃꯨꯛ ꯍꯟꯗꯛ ꯑꯃꯨꯛ ꯋꯦꯠꯁꯦ ꯒꯦꯟ ꯇꯧꯈꯠꯂꯨꯔꯕꯅꯦ 3 kg ꯁꯟ ꯁꯪꯒꯣꯝ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯁꯟ ꯁꯪꯒꯣꯝ ꯆꯥꯕ ꯌꯥꯏꯌꯦ ꯁꯟ ꯁꯪꯒꯣꯝ ꯆꯥꯕꯤꯌꯣ ꯆꯦ ꯆꯤꯌꯥ ꯁꯤꯠꯇꯣ ꯑꯌꯨꯛꯇ ꯑꯗꯨꯝ ꯊꯛꯑꯦ ꯐꯦꯅꯨꯒ꯭ꯔꯤꯛ ꯁꯤꯠꯇꯨꯗꯤ ꯊꯛꯇꯦ ꯑꯗꯣ ꯆꯦ ꯗꯥꯏꯠꯁꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯔꯦ ꯆꯥꯛꯁꯨ ꯍꯥꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤꯁꯦ ꯋꯦꯠ ꯂꯣꯁꯀꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯊꯣꯡꯉ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯦꯅꯨꯒ꯭ꯔꯤꯛꯇꯣ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯃꯤꯗꯗꯤ ꯁꯤꯗꯤ ꯁꯤꯖꯤꯟꯅꯧ ꯗꯥꯏꯕꯦꯇꯤꯁ ꯂꯩ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯕꯅꯦ ꯃꯥꯁꯦ ꯑꯩꯅꯅꯦ ꯁꯤꯖꯤꯟꯅꯧ ꯍꯥꯏꯁꯦꯀꯣ ꯃꯤꯊꯤꯁꯦ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯁꯦ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅꯅꯦ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯗ ꯐꯕ ꯂꯣꯏ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯐꯔꯤꯅꯦꯕ ꯐ ꯇꯥꯔꯒꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯊꯤꯁꯤꯅ ꯐꯔꯤꯕ ꯈꯨꯐꯁꯦ ꯁꯤꯁꯦ ꯌꯥꯝ ꯃꯥꯟꯅꯗꯕ ꯃꯌꯥꯝꯒ ꯃꯤꯊꯤꯁꯤꯗꯒꯤ ꯍꯦꯟꯅ ꯗꯥꯏꯕꯦꯇꯤꯁꯇ ꯐꯕꯁꯦ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕꯗꯀꯣ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯌꯥꯝ ꯁꯤꯖꯤꯟꯅꯔꯦꯕ ꯑꯩ ꯁꯤ ꯃꯍꯤꯁꯦ ꯊꯛꯎ ꯁꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯇꯩꯁꯤꯡꯗꯨꯁꯨ ꯂꯣꯏ ꯐꯩꯅꯦꯕꯀꯣ ꯐꯠ ꯇꯥꯔꯒꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯊꯤꯒꯤꯁꯤꯅꯅꯦ ꯏꯇꯣꯡ ꯇꯣꯡꯉꯥꯟꯕꯩ ꯇꯥꯏꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯁꯤꯗ ꯄꯦꯟꯖꯕꯗꯣ ꯃꯤꯊꯤ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯅ ꯑꯩꯅ ꯃꯤꯊꯤꯁꯦ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕꯀꯣ ꯊꯛꯑꯣ ꯍꯥꯏꯁꯦ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯃꯤꯅ ꯍꯥꯏ ꯒꯛꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯒꯥꯏꯁ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯨꯡꯊꯤꯜꯒꯨꯝꯕ ꯇꯨꯝꯕꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦ ꯊꯣꯏꯁꯅꯥꯁꯤꯅ ꯅꯨꯡꯊꯤꯜ ꯇꯨꯝꯕꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯁꯨꯃꯥꯏꯅꯗꯤ ꯂꯩ ꯅꯪꯅ ꯅꯨꯡꯗꯥꯡꯗꯣ ꯐꯖꯅ ꯑꯩꯈꯣꯏꯅ 8 hours ꯀꯣ ꯌꯥꯝꯗ꯭ꯔꯁꯨ 7 hours ꯇꯨꯝꯕ 7 to 8 hours ꯁꯨꯃꯥꯏꯅ ꯇꯨꯝ ꯇꯥꯔꯒꯗꯤ ꯅꯨꯡꯊꯤꯟꯁꯦ ꯑꯃꯨꯛ ꯀꯩꯁꯨ ꯑꯩ ꯐꯖꯅ ꯃꯄꯨꯡ ꯐꯥꯈ꯭ꯔꯕꯅꯤ ꯍꯥꯏꯔꯒ ꯇꯨꯝꯖꯟꯗꯦꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯇꯨꯝꯕ ꯌꯥꯗꯕꯤ ꯈꯣꯠꯇꯕꯤ ꯇꯧ ꯇꯥꯔꯗꯤ ꯑꯩ ꯅꯨꯡꯊꯤꯟ ꯉꯥꯛꯇꯪ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯇꯨꯝꯗ꯭ꯔꯒꯗꯤ ꯑꯩ ꯁꯨꯛꯉꯝ ꯉꯝꯗꯦ ꯑꯗꯨꯝ ꯇꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯈꯤ ꯇꯥꯔꯗꯤꯅꯦ ꯑꯩ ꯇꯨꯝꯗꯦ ꯀꯣ ꯇꯨꯝꯕꯩ ꯃꯇꯥꯡꯁꯦ
ꯃꯤꯊꯤꯁꯦ ꯂꯥꯏꯐ ꯂꯣꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯔꯣ ꯍꯥꯏ ꯃꯤꯊꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯈꯩ ꯉꯝꯃꯅꯤ ꯁꯤꯖꯤꯟꯅꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯊꯥ ꯑꯃꯅꯤꯁꯦ ꯑꯩꯁꯦ ꯈꯣꯡ ꯈꯨꯠꯁꯦꯗꯤ ꯌꯥꯝ ꯐꯔꯦꯕꯀꯣ ꯈꯣꯡ ꯈꯨꯠꯁꯦ ꯑꯩ ꯆꯤꯛꯑꯦ ꯈꯣꯡ ꯈꯨꯠ ꯊꯥꯡꯒꯠ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯈꯣꯡꯒꯥꯏꯐꯥꯎ ꯆꯟ ꯌꯥꯕ ꯅꯠꯇꯦꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯒꯤ ꯑꯩꯅ ꯀꯩꯅꯣꯗꯣ ꯀꯩꯕ ꯑꯖꯋꯥꯏꯟ ꯋꯥꯇꯔꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯊꯥ ꯑꯃ ꯑꯅꯤꯗꯤ ꯁꯤꯖꯤꯟꯅꯒꯦꯅ ꯑꯃꯨꯛ ꯃꯤꯊꯤꯗꯣ ꯀꯌꯥ ꯊꯛꯇ꯭ꯔꯤ ꯑꯗꯣ ꯑꯃꯨꯛ ꯑꯩꯁꯦ ꯑꯃꯨꯛ ꯃꯤꯛꯆꯔ ꯑꯃꯈꯛ ꯁꯦꯝꯃꯛꯀꯗꯣꯏꯅꯦ ꯄꯥꯎꯗꯔ ꯇꯥꯍꯜꯂꯒ ꯑꯗꯨꯗꯣ ꯑꯩ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯇ ꯎꯠꯂꯛꯀꯦ ꯀꯩꯅꯣꯁꯨ ꯌꯥꯎꯗꯣꯏꯅꯤ ꯃꯤꯊꯤꯁꯨ ꯌꯥꯎꯗꯣꯏꯅꯤ ꯑꯗꯒꯤ ꯑꯖꯋꯥꯏꯟꯁꯨ ꯌꯥꯎꯗꯣꯏꯅꯤ ꯖꯤꯔꯥꯁꯨ ꯌꯥꯎꯗꯣꯏꯅꯤ ꯃꯌꯥꯝ ꯌꯥꯎꯔꯒ ꯁꯦꯝꯕ ꯑꯃ ꯂꯩ ꯑꯗꯨ ꯇꯧꯒꯦ ꯇꯧ ꯆꯦ ꯑꯩꯗꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯇꯦ ꯋꯦꯠ ꯂꯣꯁꯀꯤꯅꯦ ꯍꯥꯏ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯗꯤ ꯍꯣꯏ ꯌꯥꯏ ꯃꯤꯊꯤ ꯊꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯅꯤꯡꯉꯗꯤ ꯖꯤꯔꯥꯗꯣ ꯊꯛꯑꯣ ꯖꯤꯔꯥ ꯋꯥꯇꯔ ꯊꯛꯑꯣ ꯊꯣꯏ ꯊꯣꯡꯉꯥꯝ ꯑꯗꯨꯒ ꯅꯪꯅ ꯆꯤꯌꯥ ꯁꯤꯗ꯭ꯁ ꯊꯛꯏꯗꯨꯃ ꯕꯦꯁ ꯇꯥꯔꯦꯀꯣ ꯆꯦ ꯆꯥꯔꯕꯣ ꯆꯥꯔꯦ ꯕꯤ ꯑꯦꯝ ꯔꯕꯤꯌꯥꯁ ꯆꯅꯤ ꯍꯥꯏ ꯄ꯭ꯔꯦꯝꯆꯥ ꯑꯩꯁꯨ ꯆꯥꯛ ꯆꯥꯃꯥꯡꯗ 140 ꯂꯩ ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯦ ꯅꯪ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯦ ꯅꯪ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯦ 125 100ꯇꯩꯅ 125 ꯃꯧ ꯃꯅꯨꯡꯗ ꯂꯩꯔꯗꯤ ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯁ ꯑꯗꯨꯒ 126ꯀꯤ ꯃꯊꯛ ꯑꯣꯏꯔꯗꯤ ꯗꯥꯏꯕꯦꯇꯤꯁꯇꯤ ꯇꯥꯔꯕꯅꯤ ꯆꯨꯝꯃꯦ ꯅꯪ ꯗꯥꯏꯕꯦꯇꯤꯁ ꯑꯣꯏꯔꯦ ꯄ꯭ꯔꯦꯝꯆꯥꯟ ꯈꯪꯍꯧꯗꯕꯅꯤꯀꯣ ꯗꯥꯏꯕꯦꯇꯤꯁ ꯋꯥꯡꯈꯠꯄꯁꯦ ꯀꯤꯠꯅꯤꯗꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯇꯧꯔꯣꯏꯌꯦ ꯀꯤꯠꯅꯤꯗꯣ ꯁꯣꯛꯀꯗꯕꯗꯣ ꯉꯥꯛꯊꯣꯛꯇꯣꯏꯅꯦ ꯑꯩ ꯒꯨꯂꯤ ꯁꯨꯝ ꯆꯥꯔꯗꯤ ꯀꯤꯠꯅꯤꯗꯣ ꯌꯥꯔꯣꯏꯗꯣꯏꯅꯤꯗꯅ ꯑꯗꯣ ꯑꯩ ꯒꯨꯂꯤ ꯊꯥꯗꯣꯛꯏꯁꯦ ꯀꯤꯠꯅꯤꯗꯣ ꯁꯦꯐ ꯑꯣꯏꯔꯛꯇꯣꯏꯅꯤ ꯅꯪ ꯃꯅꯥ ꯃꯁꯤꯡ ꯊꯛꯏꯕ ꯆꯥꯔꯤꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯐꯗꯣꯏꯅꯦ ꯀꯤꯠꯅꯤ ꯁꯣꯛꯑꯔꯣꯏ ꯁꯣꯛꯑꯝꯕꯗꯨꯁꯨ ꯐꯈ꯭ꯔꯅꯤꯀꯣ Where are you from? I'm from Thailand. ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦ ꯂꯩꯁꯥꯔꯤꯀꯥꯟꯗꯁꯨ ꯅꯨꯡꯊꯤꯟ ꯇꯨꯝꯃꯛꯇꯦ ꯍꯧꯖꯤꯛꯁꯨ ꯑꯃ ꯑꯣꯏꯔꯤꯀꯥꯟꯗꯁꯨ ꯇꯨꯝꯗꯦ ꯍꯥꯏ ꯌꯥꯝ ꯊꯤꯅ ꯐꯩꯉꯣ ꯑꯁꯥ ꯅꯨꯡꯊꯤꯟ ꯇꯨꯝꯗꯕ ꯍꯩꯅꯩꯗꯣꯀꯣ ꯑꯗꯣ ꯑꯩꯗꯤ 8 hours ꯀꯨꯝꯕ 7 hours ꯀꯨꯝꯕ ꯍꯦꯛ ꯅꯨꯡꯗꯥꯡ ꯇꯨꯝꯍꯧꯗ꯭ꯔꯗꯤ ꯅꯨꯡꯊꯤꯟ ꯉꯥꯛꯇꯪ ꯑꯗꯨꯝ ꯇꯨꯝꯗꯗꯤ ꯏꯁꯥ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯔꯣꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯨꯝꯕꯩ ꯆꯥꯡꯁꯦ ꯋꯥꯠꯄꯗ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯤꯗꯣ ꯇꯧꯋꯦ ꯆꯦ ꯖꯤꯔꯥꯁꯦ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯊꯛꯇꯣꯏꯅꯣ ꯖꯤꯔꯥꯁꯦ ꯃꯤꯊꯤ ꯊꯛꯏꯗꯣ ꯑꯩꯅ ꯃꯤꯊꯤꯒꯤ ꯍꯥꯞꯄꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯌꯨꯛꯇ ꯅꯨꯡꯗꯥꯡꯗ ꯇꯨꯝꯃꯝꯗꯥꯏꯗ ꯆꯥꯃꯁ ꯑꯃ ꯐꯖꯅ ꯇꯤꯡꯉꯝꯃꯣ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯗ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯁꯧꯍꯜꯂꯒ ꯆꯨꯝꯊꯣꯛꯑ ꯊꯛꯑꯣ ꯁꯤꯞ ꯁꯤꯞ ꯊꯛꯑꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯖꯤꯔꯥꯒ ꯃꯤꯊꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯑꯗꯨꯝ ꯐꯔꯅꯤ ꯑꯗꯨꯅꯤꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯩꯗꯤ ꯋꯦꯠꯁꯦ ꯍꯟꯊꯔꯀꯥꯟꯗꯅꯦꯕꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯟꯊꯍꯟꯕꯒꯤ ꯅꯤꯌꯣꯝꯗꯣ ꯈꯪꯕ ꯋꯥꯅꯤ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯋꯦꯠ ꯍꯦꯜꯂꯒ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦꯕ ꯅꯥꯎꯔꯦꯝ ꯁꯣꯄꯥꯋꯥꯟ ꯅꯪ ꯃꯧ ꯃꯣꯏꯔꯦ ꯏꯆꯟ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯤꯕꯣ ꯑꯩ ꯃꯧ ꯅꯠꯇꯦ ꯆꯦ ꯐꯖꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯐꯣꯇꯣ ꯊꯥꯔꯛꯀꯦ ꯆꯦꯗ ꯊꯥꯔꯛꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯔꯛꯑꯣ ꯏꯟꯁꯇꯥꯗꯔ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯟꯖꯔꯗ ꯅꯪ ꯑꯩꯒ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯊꯣꯏ ꯊꯣꯉ ꯌꯦꯜꯍꯣꯃꯤ ꯑꯥꯏꯝ ꯐ꯭ꯔꯣꯝ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥ ꯑꯣꯀꯦ ꯃꯥ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥ ꯑꯣꯏꯔꯒ ꯑꯩꯅ ꯁꯤ ꯀꯨꯀꯨꯔꯒ ꯌꯥꯟꯗꯅꯒ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯤꯅꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯁꯤꯗ ꯀꯃꯦꯟ ꯑꯃ ꯇꯧꯔꯤꯁꯦ ꯀꯥꯔꯟꯗꯤ ꯆꯦ ꯆꯤꯌꯥꯁꯤꯠꯁꯦ ꯏꯁꯤꯡ ꯑꯁꯧꯕꯗ ꯇꯤꯡꯕ ꯌꯥꯕ꯭ꯔꯥ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯌꯥꯗꯦ ꯌꯥꯗꯦ ꯏꯁꯤꯡ ꯑꯌꯤꯡꯕꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯃꯥꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯇꯤꯡꯕꯗꯅꯦ ꯑꯗꯨꯝ ꯑꯦꯛꯇꯤꯚꯦꯠ ꯑꯣꯏꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯣꯚꯔꯅꯥꯏꯠ ꯇꯤꯡꯒꯗꯕ ꯏꯁꯤꯡ ꯑꯁꯥꯕꯗꯗꯤ ꯇꯤꯡꯅꯗꯦꯀꯣ ꯖꯦꯅꯤꯠ ꯁꯛꯄꯝ तू है तो दिल धड़कता है Thank you, Jay. It's my pleasure, Janet. ꯐꯥꯎꯅꯗꯦ ꯆꯦꯁꯦ ꯑꯩꯅ ꯌꯨ ꯑꯥꯏ ꯇꯤꯗ ꯊꯦꯡꯅꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯆꯦꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯦ ꯐꯣꯂꯣ ꯇꯧꯕꯅꯦ ꯍꯥꯏ ꯍꯣꯏ ꯊꯣꯏ ꯊꯣꯉꯥꯝ ꯀꯩꯅꯣ ꯇꯧꯔꯣ ꯃꯦꯁꯦꯟꯖꯔ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯡꯕꯅꯦ ꯌꯨꯇ꯭ꯌꯨꯕꯀꯤꯗꯁꯨ ꯑꯗꯨꯝ ꯂꯤꯡ ꯍꯥꯞꯄꯅꯦꯕꯀꯣ ꯐꯦꯁꯕꯨꯛꯀꯤꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤꯁꯨ ꯑꯗꯨꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯣ ꯑꯗꯨꯝ ꯇꯤꯟꯅꯁꯦ
ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯐꯣꯂꯣ ꯇꯧꯔꯤꯗꯣ ꯐꯩꯅꯦ ꯐꯣꯂꯣ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯐꯖꯅ ꯇꯤꯟꯅꯁꯦꯕ ꯌꯥꯏꯅ ꯋꯥꯈꯜꯁꯦ ꯈꯪꯕ ꯃꯌꯥꯝ ꯏꯁꯥ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯒꯅꯦ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦꯀꯣ ꯂꯥꯏꯅꯥ ꯂꯩꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯐꯅ ꯀꯟꯇ꯭ꯔꯣꯜ ꯂꯥꯛꯑꯁꯨꯅꯦ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ ꯏꯁꯥꯁꯦ ꯄꯠꯊꯔꯛꯄꯩ ꯇꯥꯏꯞꯇ ꯍꯦꯛꯇ ꯇꯧꯋꯦ ꯑꯩꯁꯦ ꯉꯁꯤ ꯉꯔꯥꯡꯁꯦ ꯇꯧꯋꯦꯕ ꯍꯦꯛ ꯉꯔꯥꯡꯒꯤ ꯄꯥꯎꯗꯣ ꯇꯥꯔꯨꯕꯗ ꯑꯩ ꯕꯤꯠ ꯏꯁꯥꯁꯦ ꯄꯨꯡꯇꯦꯛ ꯇꯦꯛꯑꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯖꯔ ꯁꯣꯟꯊꯔꯛꯄꯗꯣ ꯑꯗꯨꯏ ꯇꯥꯏꯞꯇꯗꯤ ꯇꯧꯋꯦꯕ ꯌꯥꯗꯦꯕ ꯕꯦꯔꯥꯅꯦꯕꯁꯦ ꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯑꯩ ꯀꯨꯏꯔꯦ ꯆꯍꯤ 22ꯗꯒꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 31 ꯆꯪꯉꯛꯏꯅꯦ ꯆꯦ ꯑꯩꯗꯤ ꯐꯦꯁꯕꯨꯛ ꯄꯥꯏꯗꯤꯌꯦ ꯏꯟꯁꯇꯥꯗꯗꯤ ꯂꯩꯌꯦ ꯍꯣꯏ ꯏꯟꯁꯇꯥꯗꯗꯤ ꯑꯝ ꯇꯧꯔꯛꯑꯣ ꯏꯕꯥꯅꯤ ꯈꯪꯅꯁꯤ ꯐꯣꯂꯣ ꯇꯧꯅꯁꯤꯀꯣ ꯅꯪꯁꯨ ꯌꯥꯝ ꯊꯨꯅ ꯐꯤꯒꯔꯒ ꯇꯥꯔꯣ ꯌꯥꯡꯒꯗꯣ ꯃꯌꯥꯝ ꯁꯠ ꯀꯪꯊꯣꯛꯑꯣ ꯑꯦꯝꯋꯦꯒꯤ ꯃꯙꯨꯔꯥꯖ ꯀꯥꯟꯅꯩ ꯃꯙꯨꯔꯥꯖ ꯍꯥꯏꯔꯣ ꯀꯩꯕ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯃꯤꯡꯗꯣ ꯑꯗꯨꯒꯤ ꯑꯦꯝꯋꯦꯒꯤ ꯑꯩꯁꯦ ꯑꯦꯝꯋꯦꯒꯤ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯝ ꯊꯤꯅ ꯐꯕꯅꯦ ꯑꯗꯣ ꯐꯅ ꯐꯔꯦꯅ ꯆꯥꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯇꯧꯗ꯭ꯔꯒꯗꯤ ꯁꯨꯝ ꯀꯥꯟꯅꯕ ꯐꯪꯉꯣꯏꯌꯦ ꯚꯤꯛꯇꯣꯔꯤꯌꯥ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯍꯧꯖꯤꯛꯅꯦ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ ꯀꯩꯗꯧꯅꯤ ꯑꯩꯅ ꯀꯩꯗꯧꯅꯤ ꯍꯥꯏꯗꯅ ꯑꯩ ꯀꯔꯤꯝ ꯆꯥꯗ꯭ꯔꯦ ꯄꯩꯁꯥ ꯇꯤꯡꯕ ꯑꯩ ꯑꯗꯨ ꯂꯩꯗꯧꯗꯨꯅꯅꯦ ꯑꯩ ꯌꯦꯟꯖꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯐꯖꯅ ꯂꯩꯔꯒꯀꯣ ꯆꯥꯅꯤꯡꯕ ꯆꯥꯊꯣꯛꯀꯦ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝꯕꯗ ꯑꯩ ꯄꯩꯁꯥ ꯃꯥꯡꯍꯟꯗ꯭ꯔꯦ ꯑꯩꯅ ꯗꯥꯏꯠꯇꯣ ꯐꯣꯂꯣ ꯇꯧ ꯉꯝꯗ꯭ꯔꯗꯤ ꯑꯗꯨꯝꯕ ꯐꯅ ꯐꯩ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯆꯥꯕꯗ ꯀꯩꯁꯨ ꯀꯥꯟꯅꯗꯦꯕ ꯀꯥꯟꯅꯕ ꯐꯪꯗꯦꯕ ꯑꯗꯨꯒ ꯑꯗꯨꯁꯨ ꯆꯥꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯗꯥꯏꯠ ꯄ꯭ꯂꯥꯟꯗꯣ ꯐꯣꯂꯣ ꯇꯧꯔ ꯇꯥꯔꯗꯤ ꯊꯤ ꯐꯔꯦꯀꯣ ꯑꯩ ꯍꯥꯏꯁꯦ ꯃꯣꯏ ꯄꯣꯠ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯝ ꯊꯤ ꯐꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯤꯗꯤ ꯀꯔꯤꯝ ꯆꯥꯗꯕꯤꯅꯦ ꯑꯩ ꯀꯥꯟꯅꯄꯣꯟꯇꯦꯅ ꯆꯨꯝꯃꯦ ꯑꯗꯨꯅꯦ ꯑꯗꯨꯅ ꯀꯥꯟꯅꯕ ꯅꯠꯇꯦ ꯍꯥꯏꯗꯅꯀꯣ ꯄꯩꯁꯥꯁꯨ ꯇꯤꯡꯍꯟꯗ꯭ꯔꯦ ꯆꯦ ꯁꯪꯒꯣꯝ ꯑꯐꯝꯕꯗ ꯀꯝꯐꯣꯏ ꯊꯕꯤꯒꯨꯝꯕ ꯍꯥꯞꯂꯒ ꯁ꯭ꯃꯨꯠ ꯁꯦꯝꯕ ꯌꯥꯕ꯭ꯔꯥ ꯌꯥꯏꯌꯦ ꯖꯦꯅꯤꯠ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯎꯁꯨ ꯍꯥꯎꯕꯅꯦ ꯄꯤꯌꯥ ꯁꯣꯔꯤ ꯅꯥꯎꯔꯦꯝ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯁꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯣꯏꯁꯨ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯕꯁꯦ ꯆꯦ ꯁꯤꯌꯥ ꯁꯤꯠꯀ ꯖꯤꯔꯥꯒꯗꯨꯒ ꯑꯗꯨꯒ ꯑꯌꯨꯛꯇ ꯑꯗꯨꯝ ꯊꯛꯑꯒꯦ ꯑꯗꯨꯒ ꯏꯚꯤꯅꯤꯡꯗꯅ ꯆꯦ ꯁꯤꯝꯄꯜ ꯉꯥꯛꯇ ꯆꯥꯔꯒꯦ ꯑꯗꯨꯅ ꯕꯦꯁꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯈꯪꯒꯗꯕ ꯃꯊꯣꯏ ꯇꯣꯉꯥꯝ ꯀꯩꯅꯣ ꯇꯧꯋꯣꯕꯀꯣ ꯁꯤꯝꯄꯜ ꯍꯥꯏꯔꯒꯅꯦ ꯑꯩꯅ ꯍꯟꯖꯟ ꯍꯥꯏꯗꯣ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯑꯗꯒꯤ ꯕꯖꯥꯔꯒꯤ ꯀꯕꯣꯛ ꯅꯨꯡꯕꯣꯛ ꯀꯕꯣꯛ ꯃꯨꯔꯤ ꯄꯣꯞꯀꯣꯔꯟ ꯑꯗꯩ ꯀꯕꯣꯛ ꯑꯐꯥꯕ ꯀꯥꯏꯅ ꯊꯣꯛꯏꯗꯣ ꯑꯗꯨꯝ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯑꯆꯝꯕꯅꯦ ꯀꯥꯏꯅ ꯑꯗꯨ ꯆꯥꯔꯨꯕꯁꯦ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯪꯅ ꯇꯧꯖꯔꯤꯕ ꯗꯥꯏꯠ ꯄ꯭ꯂꯥꯟꯗꯣ ꯀꯥꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯣ ꯌꯥꯝ ꯐꯠꯇꯕ ꯑꯗꯩꯗꯤ ꯗꯨꯀꯥꯟꯒꯤ ꯕꯤꯁꯀꯦꯠ ꯗꯥꯏꯖꯦꯁꯇꯤꯞ ꯕꯤꯁꯀꯦꯠ ꯑꯗꯨ ꯑꯗꯥꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯐꯠꯇꯕꯅꯤꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯨꯅꯨ ꯑꯗꯨꯝꯕꯗꯣ ꯆꯥꯎꯅꯨ ꯑꯆꯝꯕ ꯍꯩꯗꯣ ꯑꯗꯩ ꯍꯩꯗꯁꯨꯅꯦ ꯀꯦꯂꯣꯔꯤꯁ ꯌꯥꯝ ꯋꯥꯡꯕ ꯂꯩꯕꯅꯤꯀꯣ ꯍꯩ ꯑꯊꯨꯝꯕꯁꯤꯡꯁꯦ ꯑꯗꯨꯅ ꯑꯗꯨꯝꯕꯗꯨꯁꯨ ꯈꯔ ꯍꯦꯜꯂꯨ ꯍꯩ ꯆꯥꯔꯒꯁꯨ ꯑꯁꯤꯟꯕ ꯆꯥꯔꯣ ꯐꯤꯒꯔꯒ ꯃꯌꯥꯝ ꯇꯥꯊꯣꯛꯑꯣ ꯊꯣꯏꯗꯣꯛꯅ ꯑꯗꯨꯅꯤ ꯐꯔꯛꯀꯅꯤ ꯑꯩ ꯏꯁꯥ ꯊꯤ ꯁꯣꯟꯊꯕ ꯀꯥꯟꯗ ꯉꯁꯤꯁꯦ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ ꯅꯣꯛꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯦ ꯕ꯭ꯂꯣꯛꯁꯦ ꯉꯁꯤ ꯊꯥꯒꯠꯂꯛꯇ꯭ꯔꯁꯨ ꯃꯌꯥꯝ ꯑꯩ ꯍꯌꯦꯡ ꯊꯥꯒꯠꯆꯔꯛꯀꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨꯀꯣ ꯍꯜꯂꯣ ꯗꯥꯏꯕꯦꯇꯤꯁꯅ ꯆꯥꯕ ꯌꯥꯗꯕꯈꯩ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯍꯣꯏ ꯍꯥꯏꯔꯛꯀꯦꯕꯀꯣ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒꯅꯦꯀꯣ ꯁꯤꯁꯇꯔ ꯀꯩꯅꯣ ꯇꯧꯋꯦ ꯚꯤꯛꯇꯣꯔꯤꯌꯥ ꯑꯩꯁꯦ ꯇꯁꯦꯡꯅ ꯗꯥꯏꯠ ꯄ꯭ꯂꯥꯟꯒꯨꯝꯕ ꯁꯦꯝꯕ ꯑꯗꯩ ꯑꯗꯨꯝꯕꯗꯤ ꯇꯁꯦꯡꯅ ꯑꯩ ꯑꯗꯨꯗꯤ ꯅꯠꯆꯗꯦꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯤꯗꯅ ꯑꯩꯁꯦ ꯗꯥꯏꯇꯤꯁꯤꯌꯥꯟ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯄꯦꯁꯦꯟꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯅꯤꯅ ꯑꯗꯨꯅ ꯁꯨꯝ ꯑꯩꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯎꯠꯂꯤꯁꯤꯡꯁꯦꯀꯣ ꯑꯩꯅ ꯁꯤ ꯆꯥꯏ ꯁꯤ ꯊꯛꯑꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯎꯠꯄꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯏꯗꯤꯇꯤꯡꯒꯨꯝꯕꯁꯤꯁꯨ ꯀꯌꯥ ꯍꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅꯒ ꯍꯧꯖꯤꯛꯀꯤ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯂꯛꯏꯕ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯗꯥꯡꯐꯥꯎꯗ ꯑꯩꯅ ꯆꯥꯕ ꯊꯛꯄꯁꯦ ꯃꯇꯦꯛ ꯑꯗꯨꯝ ꯅꯝꯃꯒ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄꯅꯦꯕ ꯑꯩ ꯍꯩꯇꯦꯕ ꯇꯁꯦꯡꯅ ꯀꯩꯅꯣꯒꯨꯝꯕꯒꯁꯦ
editingꯒꯨꯝꯕꯒꯁꯦ ꯇꯧꯕꯁꯦ ꯍꯩꯇ꯭ꯔꯤꯕꯀꯣ ꯕꯤꯛꯇꯣꯔꯤꯌꯥ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯇꯪꯒ ꯊꯣꯛꯍꯟꯕꯗꯣ ꯑꯗꯨꯝ ꯃꯇꯝꯁꯨ ꯆꯪꯉꯦꯕ ꯑꯗꯣ ꯑꯩ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯀꯦ ꯑꯗꯨꯝ ꯁꯤꯜꯂꯛꯀꯦ ꯍꯥꯏꯗꯤ ꯁꯤ ꯆꯥꯕ ꯌꯥꯏ ꯁꯤ ꯅꯥꯀꯟꯗꯒ ꯊꯣꯛꯍꯟꯕꯒꯗꯣ ꯑꯩ ꯍꯩꯇ꯭ꯔꯤ ꯇꯁꯦꯡꯅ ꯍꯩꯇ꯭ꯔꯤꯕ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯝ ꯀꯣ ꯑꯗꯩ ꯃꯇꯝꯁꯨ ꯑꯃꯨꯛ ꯁꯪꯗꯕ ꯃꯇꯝꯁꯨ ꯑꯃꯨꯛ ꯆꯪꯕ ꯑꯗꯩ ꯅꯨꯡꯇꯤꯒꯤꯁꯨꯀꯣ ꯏꯁꯥ ꯊꯕꯛ ꯑꯃꯨꯛ ꯑꯗꯒꯤ ꯕ꯭ꯂꯣꯒꯤꯡ ꯑꯃꯨꯛ ꯑꯗꯨꯝꯕꯁꯤꯗ ꯑꯗꯨꯝꯁꯨ ꯆꯤꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩ ꯈꯔ ꯂꯩꯔꯒ ꯁꯦꯝꯃꯛꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗ ꯁꯤ ꯆꯥꯕ ꯌꯥꯗꯦ ꯇꯪꯒ ꯆꯣꯡꯊꯣꯛꯍꯜꯂꯒ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯗꯥꯏꯠ ꯆꯥꯔꯠ ꯑꯃ ꯏꯔꯒ ꯇꯧ ꯇꯥꯔꯗꯤ ꯃꯌꯥꯝꯗꯣ ꯀꯩꯁꯨ ꯎꯗꯦꯗꯅ ꯎꯐꯝ ꯈꯪꯗꯦꯗꯅꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯦꯀꯣ ꯊꯣꯏꯊꯣꯉꯥꯝꯆꯦ ꯁꯨꯒꯔ ꯌꯥꯎꯗꯕꯤ ꯆꯥꯔꯦ ꯕꯤꯁꯀꯤꯠ ꯑꯣꯏꯔꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯥꯏ ꯍꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯕꯤꯁꯀꯤꯠꯇꯣ ꯆꯥꯒꯅꯣꯕ ꯕꯤꯁꯀꯤꯠꯁꯤꯅꯦꯕ ꯅꯪ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯅꯪ ꯕꯤꯁꯀꯤꯠꯇꯣ ꯆꯥꯗꯣꯏ ꯁꯔꯨꯛ ꯅꯪ ꯆꯥꯛ ꯃꯌꯥꯝ ꯆꯥꯊꯣꯛꯄꯅ ꯐꯩ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯕꯤꯁꯀꯤꯠꯇꯨꯗꯤ ꯆꯥꯔꯨꯔꯅꯣꯕꯀꯣ ꯕꯤꯁꯀꯤꯠꯇꯨ ꯆꯥꯒꯅꯨ ꯊꯣꯏꯊꯣꯉꯥꯝ ꯅꯪꯅ ꯆꯥꯔꯤ ꯃꯌꯥꯝꯗꯣ ꯀꯥꯟꯅꯔꯣꯏ ꯕꯤꯁꯀꯤꯠꯇ ꯀꯦꯂꯣꯔꯤꯁ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯩ ꯅꯪꯅꯒ ꯕꯤꯁꯀꯤꯠ ꯆꯥꯒꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪꯅ ꯅ꯭ꯌꯨꯇ꯭ꯔꯤ ꯆꯣꯏꯁ ꯀꯥꯏꯅꯒ ꯗꯥꯏꯖꯦꯁꯇꯤቭ ꯕꯤꯁꯀꯤꯠ ꯂꯨꯄꯥ 10 ꯄꯤꯕ ꯄꯦꯀꯦꯠꯇ 5-6ꯔꯛ ꯍꯥꯟꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯡꯆꯥ ꯆꯥꯎꯅ ꯅꯪ ꯀꯩꯒꯨꯝꯕ ꯑꯗꯨ ꯆꯥꯗꯣꯏ ꯇꯥꯔꯗꯤꯅꯦ ꯑꯗꯨꯗꯒꯤꯗꯤꯅꯦ ꯊꯥꯏꯅꯒꯤ ꯄꯥꯔꯂꯦꯖꯤꯅ ꯑꯃ ꯊꯣꯛꯇ꯭ꯔꯥ ꯄꯥꯔꯂꯦꯖꯤꯗꯨꯅ ꯍꯦꯟꯅ ꯀꯦꯂꯣꯔꯤꯁ ꯅꯦꯝꯕꯅꯦꯕ ꯍꯥꯏꯗꯤ ꯅꯪꯅ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯗꯥꯏꯖꯦꯁꯇꯤቭ ꯕꯤꯁꯀꯤꯠꯅ ꯐꯔꯦꯅ ꯆꯥꯗꯣꯏꯗꯣ ꯑꯗꯨꯗꯒꯤꯗꯤꯅꯦ ꯑꯃꯨꯛꯅꯦ ꯄꯥꯔꯂꯦꯖꯤ ꯆꯥꯕꯅ ꯍꯦꯟꯅ ꯐꯩ ꯀꯦꯂꯣꯔꯤꯁ ꯋꯥꯡꯗꯦ ꯍꯥꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯆꯥꯎ ꯅꯪ ꯆꯥꯗ ꯌꯥꯗꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯁꯨ ꯖꯦꯅꯤꯠ ꯁꯥꯄꯝ ꯆꯦ ꯐ꯭ꯂꯦꯛꯁꯤꯠ ꯑꯇꯦꯡꯕ ꯃꯔꯨꯗꯣ ꯑꯗꯨꯝ ꯆꯥꯁꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯈꯔ ꯑꯣꯏꯅꯝꯃꯦ ꯑꯃ ꯑꯅꯤ ꯆꯥꯕꯗꯣ ꯑꯣꯏꯅꯝꯕꯅꯦ ꯀꯩꯅꯣ ꯇꯧꯋꯣ ꯖꯦꯅꯦꯠ ꯉꯧꯔꯒ ꯑꯣꯏꯅ ꯆꯥꯎꯋꯣ ꯑꯗꯨꯒꯤ ꯑꯇꯤꯡꯕꯗꯨꯗꯤ ꯂꯪꯊꯣꯛꯈ꯭ꯔꯣꯕꯀꯣ ꯍꯣꯏ ꯑꯃꯅꯤ ꯀꯛ ꯀꯁꯥꯏ ꯁꯥꯟꯅꯔꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯗꯨ ꯃꯔꯨꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯈꯤꯇꯪ ꯇꯨꯝꯕ ꯈꯣꯠꯄ ꯗꯥꯏꯖꯦꯁ ꯇꯧꯕ ꯋꯥꯏ ꯍꯥꯏꯕꯅꯤ ꯈꯣꯏꯍꯤ ꯊꯛꯄ ꯌꯥꯕ꯭ꯔꯥ ꯈꯣꯏꯍꯤꯁꯦ ꯋꯦꯠ ꯂꯣꯁꯇ ꯊꯛꯑꯣ ꯀꯩꯅꯣ ꯗꯥꯏꯕꯤꯇꯤꯁꯇꯗꯤ ꯊꯛꯄꯤꯔꯅꯨ ꯁꯤꯁ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯊꯥꯡꯃꯩꯕꯟꯗꯩꯅꯦ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯁꯤꯁꯇꯔ ꯅꯥꯟꯗꯕꯤ ꯈꯨꯀꯟꯅꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯆꯦ ꯑꯗꯨꯗꯤ ꯆꯥꯛꯇꯪꯒ ꯐ꯭ꯔꯨꯠ ꯁꯂꯠꯀ ꯆꯥꯔꯒꯦ ꯚꯦꯖꯤꯇꯦꯕꯜꯁꯇꯤ ꯑꯩ ꯆꯥꯗꯤꯌꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯃꯄꯥꯟꯒꯤ ꯄꯣꯠ ꯆꯥꯔꯨꯅꯨ ꯃꯄꯥꯟꯒꯤ ꯄꯣꯠ ꯁꯨꯡꯆꯥ ꯆꯥꯎꯅꯨ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣ ꯍꯩꯗꯨꯁꯨ ꯌꯦꯡꯉ ꯆꯥꯎꯕ ꯅꯪꯅ ꯐ꯭ꯔꯨꯠ ꯁꯂꯠ ꯆꯥꯗꯣꯏꯗꯣ ꯍꯩꯗꯣ ꯌꯦꯡꯉ ꯆꯥꯎ ꯅꯪꯅ ꯋꯥꯈꯩ ꯆꯥꯗ ꯊꯛꯇꯅ ꯈꯥꯡꯉꯤꯗꯣ ꯏꯁꯣꯏ ꯁꯣꯏꯔꯗꯤ ꯅꯪ ꯋꯦꯠꯁꯨ ꯍꯟꯊꯕ ꯉꯝꯃꯣꯏꯕꯀꯣ ꯆꯥꯗꯤ ꯆꯥꯔꯣꯏꯗꯣꯏꯅꯦꯕ ꯅꯪꯁꯦ ꯆꯥꯖꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯀꯩꯒꯨꯝꯕ ꯐꯦꯠ ꯂꯣꯁ ꯇꯧ ꯇꯥꯔꯒꯁꯨꯀꯣ ꯋꯦꯠ ꯂꯣꯁ ꯑꯣꯏꯒꯦꯔꯥ ꯐꯦꯠ ꯂꯣꯁ ꯑꯣꯏꯒꯦꯔꯥ ꯇꯧ ꯇꯥꯔꯒꯁꯨ ꯅꯪꯗꯣ ꯅꯁꯥ ꯁꯣꯛꯂꯛꯀꯅꯤꯕ ꯅꯪꯅ ꯁꯨꯝ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯥꯁꯟ ꯇꯥꯔꯒꯗꯤꯀꯣ ꯑꯗꯒꯤ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯥꯛ ꯆꯥꯗꯕꯤꯗ ꯈꯥꯡꯖꯔꯒ ꯋꯥꯅ ꯈꯥꯡꯖꯔꯅꯤꯀꯣ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯕꯤꯁꯀꯤꯠ ꯑꯗꯨꯗ ꯆꯥꯁꯤꯜꯂꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯕꯀꯣ ꯋꯥꯔꯃꯤꯡ ꯑꯞꯇꯤ ꯇꯧꯗ꯭ꯔꯣꯁꯤ ꯑꯩ ꯀꯩꯝ ꯇꯧꯗꯦ 90 ꯗꯦꯖꯁꯤꯗꯤꯀꯣ ꯋꯤꯗꯥꯎꯠ ꯑꯦꯛꯁꯔꯁꯥꯏꯁꯇ ꯁꯨꯝ ꯇꯧꯕꯅꯦꯕꯀꯣ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩꯀꯥ ꯀꯩꯝ ꯇꯧꯗꯕꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯅꯤꯗ ꯑꯩꯉꯣꯟꯗ ꯀꯨꯀꯤ ꯍꯥꯏꯁꯤꯕꯨ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯃꯅꯤꯄꯨꯔꯤꯁꯦ ꯁꯦꯡ ꯉꯥꯎꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯏꯀꯥꯏꯖꯗ꯭ꯔꯖꯥꯠꯂꯣ ꯐ꯭ꯔꯨꯏꯠꯁꯇ ꯌꯥꯗꯕ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦ ꯐ꯭ꯔꯨꯏꯠꯁꯇ ꯌꯥꯗꯕꯁꯦ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯀꯤꯍꯣꯝꯒꯨꯝꯕ ꯑꯗꯨꯝꯕꯗꯣ ꯑꯗꯨꯝ ꯆꯥꯔꯣ ꯑꯗꯨꯒ ꯌꯥꯗꯕꯁꯦ ꯊꯣꯏꯗꯣꯛꯅ ꯌꯥꯗꯕꯁꯦ ꯂꯩꯇꯦꯕ ꯋꯦꯠ ꯂꯣꯁꯀꯤ ꯌꯥꯗꯕ ꯍꯥꯏꯕ ꯄꯣꯠꯇꯤ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯊꯣꯏ ꯑꯗꯣ ꯌꯥ ꯇꯥꯔꯒꯁꯨꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯦꯟꯅ ꯍꯩꯗꯤ ꯌꯥꯝ ꯑꯊꯨꯝꯕ ꯌꯥꯝ ꯊꯨꯝꯕ ꯍꯩ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯆꯥꯔꯨꯅꯣꯕ ꯑꯗꯨꯝ ꯀꯣ ꯏꯁꯥꯅꯁꯨ ꯍꯥꯏꯐꯦꯠ ꯌꯨꯇ꯭ꯌꯨꯕꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣꯕꯀꯣ ꯑꯗꯨꯝ ꯊꯣꯛꯄꯅꯦꯕ ꯍꯥꯏꯗꯤ ꯍꯩꯅꯧꯒꯨꯝꯕꯒꯁꯦ ꯆꯥ ꯇꯥꯔꯒꯁꯨ ꯃꯤꯒꯤ ꯂꯤꯃꯤꯠꯇ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯁ ꯑꯩꯗꯤ ꯍꯩꯅꯧ ꯆꯥꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯁꯨ ꯀꯣꯝꯂꯥ ꯆꯥꯔꯗꯤ ꯀꯩꯝ ꯇꯧꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯥꯏꯅꯒ ꯈꯟꯕ ꯍꯥꯏꯗꯤ ꯆꯥꯛꯇꯨꯅ ꯆꯥꯔꯣꯏꯗꯣꯏꯅꯤ ꯍꯩꯗꯨꯗ ꯍꯩ ꯍꯥꯏꯗꯤ ꯀꯣꯝꯂꯥ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝꯕ ꯑꯣꯏꯒꯦꯔꯥ ꯇꯞꯇꯥꯏ ꯆꯥꯁꯟꯕꯗ ꯑꯗꯨꯝ ꯀꯦꯂꯣꯔꯤꯁꯇꯣ ꯌꯧꯈꯤꯕꯅꯦꯕ ꯑꯗꯨꯅ ꯍꯦꯟꯅ ꯀꯥꯟꯅꯗꯕꯅꯦꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯝ ꯆꯥꯛꯇꯣ ꯆꯥꯕꯅꯕꯨ ꯍꯦꯟꯅ ꯐꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯆꯥꯁꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯇꯧꯔꯣ ꯑꯗꯩ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯌꯥꯔꯒꯗꯤ ꯅꯪ ꯑꯩ ꯃꯅꯥ ꯃꯁꯤꯡ ꯆꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩ ꯃꯅꯥ ꯃꯁꯤꯡ ꯆꯥꯗꯕ ꯌꯥꯗꯦ ꯑꯣꯏꯅ ꯈꯜꯂꯣꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯆꯥꯗꯦ ꯍꯩꯅꯗꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯃꯅꯥ ꯃꯁꯤꯡ ꯆꯥꯗꯕ ꯌꯥꯗꯦꯅ ꯀꯣꯛꯁꯤꯗ ꯄꯥꯜꯂꯣꯕ ꯍꯩꯅꯔꯝꯗꯕ ꯄꯣꯠꯇꯣ ꯍꯩꯅꯔꯛꯅꯕꯀꯣ ꯑꯗꯨꯒꯤꯅꯤ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯊꯣꯏꯗꯣꯉꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯜꯂꯦꯕ ꯅꯪꯅ ꯃꯅꯥ ꯃꯁꯤꯡ ꯆꯥꯗ꯭ꯔꯤꯒ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯃꯅꯥ ꯃꯁꯤꯡꯒꯁꯦ ꯍꯩꯅꯄꯣꯠꯇꯦꯕ ꯊꯥꯏꯅ ꯑꯉꯥꯡꯉꯩꯗ ꯃꯔꯣꯏꯒꯁꯦ ꯃꯆꯦꯠ ꯑꯃ ꯌꯥꯎꯕ ꯌꯥꯄꯣꯠꯇꯦꯕ ꯏꯟꯖꯥꯡ ꯍꯩꯅꯗꯦꯒ ꯑꯗꯨ ꯇꯧꯗꯦꯒꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯩꯇꯕ ꯂꯩꯇ꯭ꯔꯦ ꯆꯥꯛ ꯆꯥꯕꯒꯤ ꯆꯥꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯆꯥꯛ ꯆꯥꯕꯒꯤ ꯆꯥꯡꯁꯦ
ꯋꯦꯠ ꯌꯥꯝꯃꯒꯅ ꯌꯥꯝ ꯅꯣꯏꯔꯒꯅ ꯑꯩꯒꯤ ꯈꯨꯆꯥꯗꯣ ꯆꯥꯔꯣ ꯗꯥꯏꯕꯦꯇꯤꯁ ꯌꯥꯝ ꯋꯥꯡꯉꯒꯁꯨ ꯑꯩ ꯈꯨꯆꯥꯗꯨꯃꯛ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯋꯦꯠ ꯂꯣꯁꯇꯣ ꯀꯥ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯅꯠꯇꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯆꯥꯛꯇꯣ ꯆꯥꯡ ꯑꯃꯗ ꯕꯥꯎꯜ ꯑꯃ ꯀꯩ ꯑꯃ ꯁꯨꯝ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯀꯩ ꯑꯃ ꯑꯣꯜꯂꯒ ꯆꯥꯕꯤꯔꯣ ꯑꯗꯨꯅ ꯐꯅꯤ ꯆꯥꯛ ꯆꯥꯕꯒꯤ ꯆꯥꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯈꯣꯡꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯄ ꯉꯝꯗꯦ ꯄ꯭ꯔꯣꯇꯤꯟ ꯌꯨꯔꯤꯟ ꯄꯥꯁꯇ ꯆꯠꯂꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯃꯥꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯇꯧꯕꯅꯦ ꯑꯩꯁꯨ ꯈꯣꯡ ꯈꯨꯠꯁꯦ ꯏꯃꯥ ꯍꯣꯏꯗꯤ ꯍꯥꯏꯌꯦꯅ ꯆꯍꯤꯕꯨ ꯌꯥꯝꯃꯝꯃꯅꯤ ꯑꯩ ꯏꯁꯥꯁꯦꯀꯣ ꯈꯣꯡꯁꯦ ꯈꯣꯡꯒꯥꯏ ꯆꯟꯕꯐꯥꯎ ꯌꯥꯔꯝꯗꯕ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯆꯦ ꯌꯨꯝ ꯄꯥꯜꯂꯐꯥꯎ ꯄꯥꯟꯗ꯭ꯔꯤ ꯁꯨꯒꯔꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯑꯁꯨ ꯋꯦꯠ ꯍꯟꯊ ꯌꯥꯗꯦ ꯁꯨꯒꯔꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯑꯁꯨ ꯋꯦꯠ ꯍꯟꯊꯧ ꯌꯥꯗꯦ ꯍꯟꯊꯔꯛꯀꯅꯤꯌꯦ ꯑꯩꯒꯤ ꯗꯥꯏꯠꯇꯨꯃꯛ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯇꯞ ꯇꯞ ꯍꯟꯊꯔꯛꯀꯅꯤ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡꯒ ꯇꯧꯗꯅ ꯈꯣꯠꯇꯅꯀꯣ ꯑꯗꯨꯝ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨꯝ ꯇꯧꯔꯦ ꯑꯗꯨꯝ ꯇꯞ ꯇꯞ ꯍꯟꯊꯔꯛꯀꯅꯤ ꯀꯣꯛ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯋꯦ ꯉꯁꯤꯁꯦ ꯋꯥꯈꯜꯁꯦ ꯈꯟꯃꯟꯗꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯃꯟꯗꯅꯀꯣ ꯃꯤꯊꯤꯁꯦ ꯁꯨꯒꯔ ꯍꯟꯊꯕ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯍꯟꯊꯩ ꯁꯨꯒꯔ ꯃꯤꯊꯤꯗꯤ ꯗꯥꯏꯕꯦꯇꯤꯁ ꯄꯣ ꯂꯩꯔꯕ ꯁꯨꯒꯔꯕꯨ ꯍꯦꯛ ꯅꯥꯔꯕ ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯁ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯤꯊꯤꯗꯤ ꯁꯤꯖꯤꯟꯅꯕ ꯍꯧꯕꯤꯔꯣ ꯃꯤꯊꯤꯗꯤ ꯑꯗꯣ ꯃꯤꯊꯤꯁꯦ ꯃꯣꯏꯅ ꯈꯪꯗꯕ ꯈꯔꯅꯅꯦ ꯃꯤꯊꯤꯁꯦ ꯗꯥꯏꯕꯦꯇꯤꯁꯇꯪꯒꯤ ꯈꯟꯕ ꯋꯥꯅꯦꯕ ꯗꯥꯏꯕꯦꯇꯤꯁꯇ ꯅꯠꯇꯦꯕ ꯑꯇꯩ ꯑꯇꯣꯞꯄ ꯍꯛꯆꯥꯡꯗ ꯂꯣꯏ ꯀꯥꯟꯅꯔꯦ ꯑꯗꯨꯒ ꯃꯥ ꯋꯦꯠ ꯂꯣꯁꯇꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯅꯦꯕ ꯃꯤꯊꯤꯁꯦꯀꯣ ꯍꯣꯏ ꯍꯩꯅꯗꯕꯤ ꯊꯛꯇꯕꯅ ꯃꯈꯜ ꯑꯃꯅꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯍꯥꯏ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯏꯕꯨꯡ ꯑꯃ ꯀꯥꯏꯅ ꯇꯧꯔꯦꯁꯤꯅ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯣꯏꯗꯤ ꯆꯍꯤ ꯌꯥꯝꯃꯒꯅꯦ ꯗꯥꯏꯕꯦꯇꯤꯁꯁꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯥꯕ ꯍꯧꯖꯤꯛꯁꯤꯅ ꯆꯍꯤ ꯌꯥꯝꯃꯛꯑꯀꯥꯟꯗꯗꯤ ꯅꯣꯔꯃꯦꯜ ꯂꯩꯗꯣꯏꯅꯦꯕ ꯅꯣꯔꯃꯦꯜ ꯂꯩꯇꯥꯔꯁꯨ ꯃꯣꯏꯗꯤ ꯍꯛꯆꯥꯡꯗꯣ ꯁꯣꯛꯄ ꯌꯥꯕ ꯁꯣꯛꯂꯛꯑꯀꯥꯟꯗꯅꯦ ꯁꯨꯒꯔꯗꯨꯗꯤ ꯍꯟꯊꯔꯤꯅꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯡꯕ ꯅꯠꯇ꯭ꯔꯁꯨ ꯗꯥꯏꯕꯦꯇꯤꯁꯇꯤ ꯑꯗꯨꯝ ꯂꯩꯅꯦ ꯁꯤ ꯈ꯭ꯋꯥꯏꯗꯩ ꯕꯦꯔꯥꯅꯦ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯒꯤ ꯈꯣꯡ ꯆꯠꯄ ꯌꯥꯗꯕ ꯈꯣꯠꯇꯕꯗꯨꯗ ꯇꯧꯔꯛꯏꯗꯣ ꯑꯗꯨꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯕꯥꯍꯣꯏꯁꯨ ꯑꯩꯒꯤ ꯕꯕꯥꯁꯨ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯅꯦ ꯃꯥꯁꯨ ꯅꯥꯔ ꯂꯩꯈꯤꯗꯕꯅꯦꯕ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯁꯨꯒꯔ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯦꯝꯅ ꯑꯗꯨꯝ ꯁꯨꯒꯔꯗꯣ ꯂꯩꯇꯕꯒ ꯃꯥꯟꯅꯩꯑꯕ ꯀꯩꯁꯨ ꯌꯥꯝ ꯋꯥꯡꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯈꯤꯗꯦ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯀꯨꯏꯅ ꯅꯥꯔꯛꯑꯕꯅꯤ ꯍꯛꯆꯥꯡꯗꯣ ꯁꯣꯛꯄ ꯌꯥꯕ ꯂꯣꯏ ꯁꯣꯛꯑꯒ ꯂꯣꯏꯈ꯭ꯔꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯦ ꯕꯦꯔꯥꯁꯦ ꯑꯩ ꯅ꯭ꯌꯨ ꯑꯣꯏꯕꯒꯤ ꯍꯪꯒꯦ ꯀꯣꯏꯁꯟ ꯑꯃ ꯅꯪꯕꯨ ꯀꯗꯥꯏꯕ ꯂꯩꯔꯤꯕꯅꯣ ꯑꯩ ꯃꯉꯥꯡꯁꯤꯕꯨ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯏꯕꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯖꯦꯁꯤ ꯃꯤꯊꯤꯁꯦ ꯋꯦꯠ ꯂꯣꯁꯇꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯆꯦ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯋꯦꯠ ꯂꯣꯁꯇ ꯁꯤ ꯑꯗꯨꯝ ꯊꯤ ꯐꯈ꯭ꯔꯖꯥꯠꯅꯤ ꯅꯪ ꯃꯤ ꯃꯂꯥꯏꯀꯥ ꯑꯔꯣꯔꯥꯒꯗꯣꯀꯣ ꯖꯦꯁꯤ ꯆꯍꯤ 50 ꯁꯨꯔꯕ ꯅꯨꯄꯤꯗꯨꯅ ꯄꯨꯔꯥ ꯅꯍꯥꯒꯤ ꯇꯥꯏꯞꯇ ꯅꯧꯔꯒ ꯂꯩꯔꯤꯗꯣ ꯃꯤꯊꯤ ꯋꯥꯇꯔ ꯑꯗꯨꯝ ꯊꯛꯄꯅꯦ ꯃꯥꯗꯣ ꯌꯥꯝ ꯊꯤꯅ ꯐꯕꯅꯦ ꯃꯤꯊꯤꯁꯦ ꯍꯛꯆꯥꯡꯗ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯕ ꯈꯪꯗꯦ ꯆꯦꯛ ꯇꯧꯊꯣꯛꯄꯤꯌꯣ ꯆꯦꯛ ꯇꯧꯊꯣꯛꯄꯤꯌꯣ ꯗꯥꯏꯕꯦꯇꯤꯁꯁꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯑꯁꯣꯏꯕꯗꯩꯁꯨ ꯗꯥꯏꯕꯦꯇꯤꯁ ꯇꯥꯏꯞ 2ꯁꯦ ꯌꯥꯝ ꯅꯥꯅꯔꯕꯅꯤ ꯆꯦ ꯑꯩ ꯍꯣꯁꯇꯦꯜ ꯆꯪꯉꯅꯤ ꯊꯣꯛꯂꯛꯑꯒ ꯆꯦꯒꯤ ꯅꯝꯕꯔ ꯂꯧꯔꯒ ꯇꯤꯟꯅꯁꯦ ꯀꯥꯏ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯑꯁ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯛꯏꯕꯣ ꯉꯁꯤꯁꯦ ꯇꯦꯟꯁꯟꯁꯦ ꯂꯩꯃꯟꯗꯅ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯜꯂꯒꯦ ꯑꯩ ꯉꯁꯤꯁꯦ ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯋꯦ ꯋꯥꯈꯜꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕꯩ ꯏꯁꯇ꯭ꯔꯦꯁꯁꯨ ꯂꯩꯇꯕꯩ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯕ꯭ꯂꯣꯒꯀꯨꯝꯕꯁꯨ ꯉꯁꯤꯗꯣ ꯊꯥꯒꯠꯇ꯭ꯔꯦꯗꯅ ꯑꯗ ꯁꯨꯝ ꯃꯌꯥꯝꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯅ ꯕ꯭ꯂꯣꯒꯁꯦ ꯇꯧꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩꯕꯨ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯑꯩꯕꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯈꯣꯠꯇꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯍꯥꯞꯀꯠꯆꯔꯛꯀꯦꯀꯣ ꯑꯗꯨꯝ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔꯒꯨꯝꯕꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯨꯗ ꯅꯥꯏꯠ ꯊꯣꯏ ꯃꯤꯊꯤ ꯊꯛꯄꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯤꯊꯤ ꯊꯛꯄꯁꯦ ꯃꯤꯊꯤ ꯆꯥꯃꯁ ꯑꯃ ꯅꯨꯡꯗꯥꯡꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗ ꯇꯤꯡꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯁꯧꯍꯟꯕꯤꯔꯣ ꯏꯁꯤꯡꯗꯣ ꯕ꯭ꯔꯣꯡ ꯂꯥꯎꯅ ꯁꯧꯍꯟꯕꯤꯔꯣ ꯃꯤꯊꯤꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯨꯝꯊꯣꯛꯑꯣ ꯑꯗꯨꯒ ꯊꯛꯄꯤꯔꯣ ꯑꯗꯨꯒ ꯃꯔꯨꯗꯨꯗꯤ ꯂꯪꯊꯣꯛꯄꯤꯈ꯭ꯔꯣ ꯃꯔꯨꯗꯣ ꯑꯗꯨꯝ ꯍꯤꯡꯒꯣꯜꯗ ꯀꯩꯗ ꯂꯪꯁꯤꯟꯕꯗ ꯃꯤꯊꯤ ꯃꯇꯣꯟ ꯆꯣꯡꯕꯅꯦꯀꯣ ꯑꯗꯨꯒꯤꯅꯦ ꯆꯦ ꯒ꯭ꯌꯥꯁꯇꯤꯛ ꯂꯩꯕ ꯃꯤꯅ ꯑꯣꯠ ꯆꯥꯕꯁꯦ ꯌꯥꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯋꯣ ꯑꯣꯠꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯗꯦꯗ ꯑꯩꯗꯤ ꯈꯪꯗꯦ ꯑꯣꯠꯀꯤ ꯃꯇꯥꯡꯗꯤ ꯑꯣꯠꯁꯦ ꯈꯔ ꯑꯃꯅ ꯆꯥꯎ ꯍꯥꯏ ꯈꯔ ꯑꯃꯅ ꯆꯥꯅꯣ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯑꯣꯠꯁꯀꯤ ꯃꯇꯥꯡꯗꯤ ꯌꯥꯝ ꯀꯟꯅ ꯈꯪꯗꯦ ꯑꯗꯣ ꯒ꯭ꯌꯥꯁꯇꯤꯛꯀꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯆꯥꯔꯁꯨ ꯑꯣꯠꯁꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯥꯕꯤꯌꯣ ꯌꯥꯝ ꯀꯩꯁꯨ ꯑꯣꯚꯔ ꯏꯇꯤꯡꯗꯤ ꯀꯩꯁꯨ ꯇꯧꯔꯨꯅꯨ ꯑꯗꯨꯒ ꯑꯗꯨꯝ ꯒ꯭ꯌꯥꯁꯇ꯭रिꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯁꯣꯐ ꯋꯥꯇꯔꯒꯨꯝꯕꯗꯣ ꯊꯛꯑꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯍꯥꯞꯈ꯭ꯔꯕꯅꯦ ꯒꯨꯗ ꯅꯥꯏꯠ ꯕꯤꯛꯇꯣꯔꯤꯌꯥ ꯕꯕꯥꯏ ꯃꯆꯜ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯅ ꯑꯩꯁꯦ ꯂꯣꯏꯁꯜꯂꯒꯦ ꯇꯧꯅꯦ ꯀꯣꯏꯁꯟꯁꯦ ꯁꯨꯝ ꯂꯥꯛꯑꯦ ꯃꯆꯜ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯅ ꯆꯥꯛ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏ ꯆꯥꯛ ꯗꯔꯀꯥꯔ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦ ꯆꯥꯛꯁꯦ ꯋꯥꯏꯠ ꯔꯥꯏꯁꯀꯨꯝꯕꯁꯦ ꯔꯥꯏꯁꯁꯦ ꯈꯔ ꯑꯦꯚꯣꯏꯗ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯥꯔꯞꯁꯇꯀꯣ
ꯑꯗꯨꯗꯨꯒꯤꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕꯁꯦ ꯆꯥꯛꯁꯦ ꯂꯣꯏꯅ ꯆꯥꯕ ꯌꯥꯏ ꯆꯥꯡ ꯑꯃꯗ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯆꯥꯛ ꯆꯥꯔꯒ ꯍꯤꯡꯉꯛꯇ꯭ꯔꯅꯦ ꯑꯗꯨꯗꯨꯅꯀꯣ ꯃꯌꯥꯝꯕ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯆꯥꯛꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯆꯥꯛꯂꯨꯛꯀ ꯍꯥꯏꯔꯒ ꯆꯥꯛꯁꯦ ꯐꯖꯅ ꯇꯧꯔꯒ ꯍꯦꯛꯇ ꯊꯛ ꯆꯥꯗ꯭ꯔꯅꯦ ꯃꯄꯨꯛ ꯊꯟꯅꯕ ꯍꯥꯏꯗꯤ ꯄꯨꯛ ꯊꯟꯕ ꯍꯥꯏꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯄꯨꯛ ꯊꯟꯗꯦ ꯍꯥꯏꯅꯩ ꯅꯠꯇ꯭ꯔꯥ ꯆꯥꯛꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯔꯛꯄꯅꯤꯅꯀꯣ ꯁꯣꯏꯕ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯗꯨꯒꯤ ꯌꯥꯔꯤꯈꯩ ꯆꯥꯛꯁꯦ ꯀꯛꯑꯣ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯦꯕꯀꯣ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯃꯤꯊꯤ ꯀꯌꯥꯝꯅ ꯍꯥꯞꯀꯗꯕ ꯄꯨꯡ ꯀꯌꯥ ꯇꯤꯡꯒꯗꯕ ꯑꯣꯚꯔꯅꯥꯏꯠ ꯇꯤꯡꯉꯣ ꯍꯥꯏꯁꯤꯕꯨꯛꯇꯗ ꯑꯩꯕꯨ ꯍꯟꯖꯤꯟ ꯅꯨꯡꯗꯥꯡ ꯑꯃꯅꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗ ꯅꯨꯡꯗꯥꯡ ꯑꯃ ꯃꯤꯊꯤ ꯆꯥꯃꯁ ꯑꯃꯗꯣ ꯇꯤꯡꯕꯤꯔꯝꯃꯣ ꯑꯣꯚꯔꯅꯥꯏꯠ ꯅꯣꯡꯉꯥꯜꯂꯒ ꯁꯧꯍꯜꯂꯒ ꯊꯛꯄꯤꯔꯣ ꯃꯔꯨꯗꯨꯅ ꯂꯪꯊꯣꯛꯄꯤꯈ꯭ꯔꯣ ꯍꯤꯡꯒꯣꯜꯗ ꯂꯪꯁꯤꯜꯂꯁꯨ ꯑꯗꯨꯝ ꯃꯤꯊꯤꯗꯣ ꯃꯇꯣꯟ ꯆꯣꯡꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯐꯖꯕꯤꯒ ꯄꯟꯁꯤꯜꯂꯝꯃꯦ ꯇꯨꯝꯃꯝꯗꯥꯏꯗ ꯍꯔꯥꯎꯍꯜꯂꯦ ꯖꯦꯁꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯣꯏꯁꯜꯂꯒꯦꯀꯣ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯍꯌꯦꯡꯗꯒꯤ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯁꯨꯃꯥꯏꯅ ꯃꯤ ꯂꯩꯇꯕ ꯈꯣꯠꯇꯕ ꯑꯗꯨꯗ ꯌꯥꯎꯕꯁꯤꯗ ꯑꯩꯁꯦ ꯉꯁꯤꯗꯤ ꯕ꯭ꯂꯣꯛꯁꯨ ꯅꯝꯍꯧꯗ꯭ꯔꯦ ꯁꯨꯝ ꯀꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯣ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯦꯁ ꯈꯤꯇꯪ ꯂꯩ ꯑꯗꯨꯒꯤ ꯀꯣꯛꯁꯨ ꯆꯤꯛꯂꯤ ꯇꯧꯋꯦ ꯒꯨꯗ ꯅꯥꯏꯠ ꯗ꯭ꯔꯤꯡꯁ ꯑꯃ ꯊꯛꯑꯒ ꯑꯩꯁꯨ ꯇꯨꯝꯃꯗꯧꯅꯦ ꯑꯩꯁꯦ ꯅꯣꯡꯃꯗ ꯏꯁꯤꯡ ꯂꯤꯇꯔ 3 ꯊꯛꯑꯦ ꯑꯗꯣ ꯗꯤꯇꯣꯛꯁ ꯋꯥꯇꯔꯗꯣ ꯒ꯭ꯂꯥꯁ ꯑꯃ ꯁꯦꯝꯃꯒ ꯊꯛꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯗꯤ ꯗꯤꯇꯣꯛꯁ ꯋꯥꯇꯔꯁꯦ ꯂꯤꯇꯔ 2-3 ꯊꯛꯄ ꯉꯝꯗ꯭ꯔꯁꯨ ꯗꯤꯇꯣꯛꯁ ꯋꯥꯇꯔꯁꯦ ꯂꯤꯇꯔ ꯑꯃꯗꯤ ꯊꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯨꯃꯤꯂꯥ ꯑꯗꯨꯒ ꯄ꯭ꯂꯦꯟ ꯋꯥꯇꯔ ꯊꯛꯄꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯄ꯭ꯂꯦꯟ ꯋꯥꯇꯔꯗꯨꯁꯨ ꯏꯁꯤꯡꯅꯤ ꯗꯤꯇꯣꯛꯁ ꯋꯥꯇꯔꯗꯨꯁꯨ ꯏꯁꯤꯡꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯗꯤꯇꯣꯛꯁ ꯋꯥꯇꯔꯗꯣ ꯑꯣꯏꯅ ꯊꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯛꯆꯥꯡꯗꯣ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ